Akasvan Imphal, Wahingbum Washington na pau pajeri, ahan bada marway bapau. Pradhan Mantri na hairi, Laibak asigi na hasingbu, nisawi na season na ba, drakilang da tuan na ba amadi, makoy bumating pang na bagidamag, sarkar na tabak paikatli. Rashtrapati Draupadi Murmu na tongan ba Rajya Singh ano ba Rajyapal Singh Khankre, Laxman Prasad Acharya na Manipur gi Rajyapal gi tabak pura gani. Malem gi atay mapam singaloy na Manipur dos ngasi, Malem gi hepatitis numit ki palan thoram pangthokli amasung Manipur Police na ngarang Rajya sige tongan ba lalhulup anigi miyoy mga fare. Pradhan Mantri Narendra Modi na hairi, Laibak asigi na hasingbu, nisawi na season na ba drak kilang da tuda na ba amadi, makoy bumating pang na bagidamag sarkar na tabak paikali. Housing na haki mamangda, Akasvani ki thongda sandok ki ba mahaki man ki bat thoram da Shri Modi na hai, drak ki mayok da lanting na bagi asaw kongtang ama oina, numit karani ki mamangda sarkar na, Manas Helpline amasung portal ama hugdokre. Miyam na masigi toll free number 1933 da call tauraga darkar laiba thorang kaya lokhat na ba madi rehabilitation gi paulong na basu Pradhan Mantri na hairi. Handak pangthokiba International Mathematics Olympiad ta laiba kasigi mahairoi singna gold medal mari amasung silver medal ama phangduna overall tally da top 5 ki mafam kanbangam khibadu gi damak nungaiba phongdokpa madi Laibak asigi mingchat porakraba mahiru singa tugo wari sanaduna hogdokkiba mahakki thoramaduda Shri Modi na hai isagi chatna lonchatpu ikai khumnaba laibak adu sungsoi soidena mangjil thaba ngamgani isagi chatna lonchatpu kaihendana thamnabagi damak laibak asida makhal kaya gi thorang kaya paikatli mangna hai Public Art of India Pari Project asisu Public Art pu miyam na pamhanaba madi haugalakliba artist singbu phambak amada punna poraknabagi medium amani project asigi makhada pari da yauriba artist singna lambi mapal faklang amadi underpass na singbada ningchi jarba lai kaya yekli masina mafam singadu phajahan batanatana laibak asigi sanskriti busu miyam da ningthina khanghan bada mateng pangli Kala amadi sanskriti bunungsi jaba miyoy singda asigum lamda thabak kharadang oirabachu tawbinaba Pradhan Mantri na apil tawri. अपनी संस्कृति पर गौरव करते हुए ही कोई देश आगे बढ़ सकता है। भारत में भी इस तरह के बहुत सारे प्रयास हो रहे हैं। ऐसा ही एक प्रयास है प्रोजेक्ट परी। स्वर्ग की कल्पना से नहीं जुड़ी बल्कि धरती को स्वर्ग बना रही है। परी यानी पब्लिक आर्ट ऑफ इंडिया। प्रोजेक्ट परी पब्लिक आर्ट को लोकप्रिय बनाने के लिए उभरते कलाकारों को एक मंच पर लाने का बड़ा माध्यम बन रहा है। आप देखते होंगे सड़कों के किनारे दीवारों पर अंडरपास में बहुत ही सुंदर पेंटिंग्स बनी हुई दिखती है। ये पेंटिंग्स और ये कलाकृतियां यही कलाकार बनाते हैं जो परी से जुड़े हैं। Laibak asigi nupi singna tongan ba henlum gi khut sahai bagi thabak tawriba singa du palladuna Shri Modi na hai Haryana gi Rohtak jila da nupi chaniang khairom gi kangbu amana tongan ba machu singi phirol saduna hojik lupa lakh kaya tan bangamle lakliba August tareta National Handloom Day pangthok kadori hairaduna Pradhan Mantri na hai AI gi mateng na hojikti handloom gi pothok singi sustainable fashion hengat hale lamdam ki oiba pothok kaya bu atai mafam gi miyam na pamhanna bagi thawong kaya paikhalakpa sida nungai bu po I haina su Shri Modi na phongdokli High River Local Production asibu #myproduct my pride haiba mingda social media da upload tawrak na basu Shri Modi na hairi helum khaktan natana khadi gi polam singcho hojekti miyam na masada chawthok papokse bagaloina na sijina bo ubada nungai ba phongdokladuna mahakna Khadi Cottage Industries ki karbar si hojekti yamna mak chawkhatle amasung lupa koti lakh ama makhai hena tan bangam khre hairi Malem pumbada hayeng Tiger Day ki palan pangthok kadori basi palladuna Pradhan Mantri na laibak asigi mafam kaya da miyoy kaya na kaibu kanna bo honariba sing adubu singthaki laibak asi ningtam numit palan thoram August 15 da Pradhan Mantri na hanagum handaksu harghar tiranga.com da
leibak asigi machu ahum ki phiral ga loinena selfie amamam upload tawbiraknaba hairi miyam ki aningba apamba kaya my gov natraga namo app ki khuthangda tharaknabasu Sri Modi na hairi tabiriba pawasi Akashvani Imphal lagini Rashtrapati Draupadi Murmu na tongan ba rajya singyana uba rajyapal sing khankhre Sikkim gi hojik rajyapal oiriba Lakshman Prasad Acharya Assam gi rajyapal oiragani mahakna Manipur gi rajyapal gi thabak su pugani Maharashtra Vidhan Sabha gi adyaksha oiramba Haribhav Kishan Rao Bagrena Rajasthan gi Tripura gi upamukhyamantri oiramba Jishu Dev Barmana Telangana gi Hanagi Rajya Sabha gi MP Om Prakash Mathur na Sikkim gi Hanagi Kendra gi Mantri Santosh Kumar Gangwar na Jharkhand gi Hanagi Lok Sabha MP Roman Dekana Chhattisgarh gi atuga Hanagi Karnataka ki Mantri C.H. Vijay Shankar na Meghalaya gi Rajyapal oiragani Jharkhand gi Rajyapal oiriba C.P. Radhakrishnan na Maharashtra gi Assam gi Rajyapal Gulab Chand Kataria na Punjab gi Rajyapal amasung Chandigarh Union Territory gi Administrator gi thabak puragani aduga Hanagi IAS Officer K. Kailash Nath na Pondicherry gi Uparajyapal oiragani Malem gi atai mafam singaloina na Manipur do sungasi Malem gi hepatitis numit ki palan thoram pangthokli kumsi chahi ki palan thoram asi ki thimdi haujikti thabakta onthokpagi matamni haibashini Imphal gi Regional Institute of Medical Sciences RIMS Hospital gi General OPD block ta sunumit asi ki palan thoram pangthokli palan thoram asi ki saruk ama oina hepatitis B amasung C gi tracing amasung consultation pangthokani Thauram asigi matangda RIMS ki Medical Superintendent Professor N. Sanjip Singh na hai Wal hepatitis B se koi Manipur gumba jaga amada ya amna section da darkar lai kai gino hepatitis A B amasung C yam rampant oi aduga chance finding habidi soiduna check tawrubde thenglaba yam section howdabadi lawrapa aduna masi mayam loidama check to phoktiba amasung clean hepatitis yaudaba punsi ma hingba animasi treatment tawba yabadina yam section ba jaka lai haibasi haijeni matam tana ba yenghordi laina ayamba loinamak awaba tabadi kanbangami even hepatitis B C moisi ko na cancer form torpa to problem yam direct pa yai sugumba mayam sidagi ekoina kanbangam bani Manipur Network of Positive People nasu numit asigi palan thoram Imphal gi hotel jai phabada pangthokani National Health Mission amasung rajya gi hakchel bibhag nasu malem gi hepatitis numit ki palan thoram hayeng Jenims ki main auditorium hall da pangthokani thoramatu da hakchel amasung yai payumal mantri Dr. Sapam Ranjan Singh chu charuk yagani Manipur Police na ngarang rajya sigi tongan ba lalhulup ani ki mioi manga fare Manipur Police Control Room na thokpa cherol amada hai Kakching Jila gi Tezpur IVR dagi KCP taibang anbagi kadar amangarang fare mahak miyam dagi namduna sel khaibada chenaba misakni hairi amaromda Manipur Police na pambaina lusingba UNLF ki kadar mari Imphal West Dilagi singmairong dagi fare pharaba miyoi singadu misam singda awaba piba nongmai kapane singba thawong singda chenaba miyoi singni Makhoi numit nipani police custody remand lauthakre Serol aduna makhata na hai National Highway Contractorate Imphal Jiribam lambida pochai puba gari sani kunmanga amati National Highway 2 Imphal Dimapur lambida gari sani humbudra taret security ge akan ba sexual thorangal loina Imphal omda porakre pamdaba thodok sing thoktana bagi damak National Highway singda security ge akan ba sexual thorang lokhali Income Tax Department hairi chaliba senba chahi asida lupa koti manga henbagi income tax return file toraki masi mamang chahi dagi chada nipan helabani social media da thagat warol da income tax department hai ngarang khakta da lupa lakh kunipan henbagi income tax return file toraki aroi beda maroi ba pau amukhana Pradhan Mantri na hairi laibak asigi nahasingbu nisawi na sizinaba drug kilang da thudanaba madi makhoi mateng pangna bagi damak sarkar na thabak paikatli Rashtrapati Draupadi Murmu na tongan ba rajya singyana uba rajyapal sing khankhre Lakshman Prasad Acharya na Manipur gi rajyapal gi thabak puragani Malem gi atai mafam singaloina na Manipur da sungasi Malem gi hepatitis numit ki palan thoram pangthokli amasung Manipur Police na ngarang rajya sigi tongan ba lalhulup ani gi mioi manga fare Paulo Jare